Konsakhul ke lungwirang khulda naga imung amana masagi khulda yum sanaba thaurangbada Kuki lamhenba singna furubagi wathok chawthorakli Naga singna Makhaan area da matam kaktaba bandh chathakhre Konsakhul amasung Leilon khul singdagi Kuki sing Chatkhinaba matam thaakhre Kangpokpi district ke saitu Imphal subdivision ge manung chana leiba Konsakhul ke lungwiram khulda ngarang thokhiba thogdokadugi matangda Lengmai Naga Council LNC Eastern Zone Manipur amasung Kaubru Range leiba Lengmai Naga gi nupi singi oiba apun mamifam amangasi pangthoktuna Kuki singna handaki irang asida yamna maru oina sizinaba Kangpokpi dagi Churachandpur chatpagi lambi paringda leiba Makhaan gate ke area da matam kaktana bandh taunabagi warep laukhibani Madugi matung ina lambi asi fauduna chathok chasinda Lengmai Naga ge nupi nupa singna thengki Nakallamaromda Konsakhul ke lungwiram khulgi secretary chairman amasung chief na punna khujek piduna ngasi thadorakhiba cherol amada Kuki sing Konsakhul amasung Leilon khul singdagi Chatkhinaba Numit 15 Nigi Matam Thakhre cherol adugi matung ina nungsi chana na punna hingminaba phibam thugaiduna Nupida tathita oina tawduna khut thabagi thawong chatharakpasina tangdu leitaba phibam kaihalle amaromda miyoibagi minungsida tenan oina Konsakhulgi mafamda Leilon Kuki khul asi leihankhibani adubu Naga singi mathakta atamnana khut tharakpasi taraina laude masigi mathakta Konsakhul amasung Leilon khul anigi marakta laikhiba list agreement ki matam loikrabana Konsakhulgi area dagi Kuki sing numit 15 nigi manungda chatkigadabani karigumba thariba matam asi hendokrabadi sakti sizinaduna tanthokani amadi maduda thorakpa afafatagi tekchak masana pujagadabani hairi